IRANG ASINA MARAM OIRAGA LANJENNARAKHIBA SING Masagi Yumda Hanjilhanbiyu Haina CHURACHANDPUR DAGI LANJELLAKTUNA Relief Camp ta CHANGJAPHAM LOUDUNA Leiriba Shing na Leingak Pukning Chingshillakli Hauzik lamdam asida thokliba IRANG ase ngasi chahi ama fabaga iruinana lamdam asigi tongan ba mafamda IRANG asigi warishin purakna ba pangthok nariba wakat mifam sing asigi saruk ama oina Bishnupur Forest Office mamangda pangthokpa wakat mifam amada Relief Camp ta Leiriba inmate sing na tongan ba wafam kaya so fogdok narakli Relief Camp da chahi ama phajalakba ayuk ki chara nungdang ki chara pizaraga namsilaga thambase ekhoi pamde asi tawni adu tawni haina chinna khakta nga thabak oinu zo onthok pirakte karamba matam da no akhoi bu Chuchampur ikhoi ikholamdam iramdam da hanjenba phangandui je karamba matam da no santini haraga karai da leiriba santi no tumdana leiranu sarkar hojikti noi mikap tholo noi na mikap thokpa matam da akhoi di amata leirammaroi aisida Sarkana nong mata miyeng ay sisang birak trabani na ako'y bu nong matsak cara matsaraga ayok kicara manung daging cara matsaraga liligem sida ako'y bu kaya ako'y na chumay na tambidoy no ay na Leijaba Chachampur bazadro ki makada tingang paya bu kundo adugi yung patabado da ay laijaningi ang tangdi adugi mapam da ako'y butang hanbiyu ay laijagi jangdung laitanan na noong mata ko'y ahing tumban natin ay chasing di kalo bada tamoy di kaya am chok na ahing kaya tumda na sahi mapara mapag laibase